Leikhidraba Lingjelthoiba Laishram ki Imungda LMG Manipurna Lupa Lishing Tengbangkhre Supnatangi chahi taruklom tangairiba kongba nongthumum lekai dalaiba Laishram nanau amadi maibam Monica anigi machanupa Lingjelthoiba Laishram masagi aruba anaba amagidamakta Gurgaon da laiba Artemis Hospital da matam kuina laying lamnaba matungda laying bangamdana taibang pan thadokibagi pau social media da thengnabadagi ngasi like-minded group LMG ki thomi singna imung asida lupa Lishing taramanga tengbangduna imung asigi awabada sargyakre ngasi ki tengbang khongchat aduda group asigi secretary Ojit Chorokhaibam publicity secretary Rakesh Naurem treasurer Kunjeshwar Mangsatabam assistant secretary Shurendra Ningomba amadi member Joy Kumar Thokchomsu sargyakhi ngasi ki tengbang khongchat aduga mari leinana secretary Ojit Sorokhaibamna phongdokhibada masagi chahi taruklom tangairiba Lingjelthoiba Laishrambu layengnaba honabada apopa mama mapa manau amadi apopi Monica anina machagi thawaita bukallabadi haiduna araiba lanthum manchang kaithokuna amadi atopadagi sel pushinduna angamba thakta hotnarabasu laibak thibadi kanmangam khidre haibagi pau tabadagi angang asigi lana thorongi damakta ngasi LMG Manipur gi thomi singna angamba sel khaigenaduna mating pangbani Ojit Sorokhaibamna makhatana phongdokhibada LMG Manipurna chahi mariro masida lamdam asigi awana tarabasingda leptana mating pangduna lakli group asigi member singna thagi lupa chama khakta contribution tongnaraga lamdam asigi awana tarabasingda mating pangduna lakli miyoiba amana awaba tarakpa matamda ekhoi mashel angamba mating pangnaduna punna nungsi chanana hingminasi tengbangba yaudana miyoibagi awaba khak kohanba ngamde Tengbangkhre miyoibagi punsini maramasina lamdam asigi miyamna LMG gi member oibiduna awaba taraba singidamakta leminasi ningsingba yabadi Lingjelthoiba Laishram metachromatic leukodystrophy bone marrow transplant loiraba matungda brain seizure amuk narakpadagi apopa mama anina yumfam fawba bandop thamduna laying lakhibani laibak thibadi Leikhidraba Lingjelthoiba ki hek popinaba manaunupa Supnatangi chahi ahumlom tangairiba angang asisu mayambada nakiba anaba asimak naduna hauji awafamda tariba imungni haina phungdorakli nanau musung Monica anigi hui machanupa an chahi taruk khata ngairiba Lingjelthoiba Laishram mahaksi aruba leina amana nabadagi Delhi gi Gurgaon da leiba hospital amada private hospital amada imungi laijaba lanthum ayamba lonthokuna amasung ingondagi paisa pusanbada khwang koiraba adugumbi social media de uba magi machanupa Lingjelthoiba si kannanaba koi honnabi adugumba koi social media de uki adubu mamapa anina amasung miyana mating pangno hona jarabasu koi miyogi punsi di koi khutta laite sol khutta laibunina ngangi punsi koi loigre abadi tayangpal thadokkhre haiba social media de ubadagi imung asina koi thengnariba awaba sida saruk yabaga loirana koi Lingjelthoibagi saradhagi mating oinaba like-minded group ki maikeidagi sumnagi lupa Lishing 15 khatang koi pangba laksabani thamjani wafamdi miyoiba khoisi tamba ngamde apik porbasu adigi kitang chawkhalak porbasu ekhoisi khudong thiba kaya koi mauksagi prakriti oiba khudong thiba leina tina kaya asina yomga leibani maram baduna hingai matamda ekhoi awaba tarak pagi social media da hujikti ekoi phongdor pai base upai leraktraba tanjadu dani maramaduna mating pangbikhriba kaya busu nangphele dum thagachari loina lekai sigisu ekoi hausiga tawraga mating pangge bigi adumai tawduna koi tajai maramaduna asigumba awaba haibasi kanagi imungda thokadage haibasi tambang amanate maramaduna ekoi miyebani nomadi tayangpal thadokadabang haktani maramaduna awaba ekhoigi irakta koi nangba matamda angamba taret chenja humangman khara khainaduna mating pangsilaga hinglingaida awaba tarba singjo koi mating pangsilaga koi nungsi chanana himinasi awaba saru yaminasi haibase like-minded group ki maikeidagi thamjari like-minded group asidina chahi mari muki mamang mari mangagi mamangdagi ekoi manipur gi awana taraba kaya singasida koi thamda lupa cham khaigen nazaraga awana taraba yumai chakpu boiro adagi ani ekhoina pangibasi intona yamgre maram maduna asigumba humanity service ase masi koi miyamna
ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯟꯕꯤꯌꯨ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯥꯔꯚꯤꯁ ꯑꯁꯦ ꯑꯩꯈꯣꯏ ꯍꯤꯡꯂꯤꯉꯩꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯇꯧꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯤ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯅ ꯈꯟꯅꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯏꯍꯧ ꯑꯃ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯃꯛꯇ ꯑꯋꯥ ꯇꯥꯔꯕ ꯈꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯑꯕ ꯊꯕꯛꯅꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖ ꯂꯤꯡꯗꯨꯅ ꯍꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯆꯤꯟꯗ ꯈꯛꯇꯗ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕꯗꯨꯅꯗꯤ ꯌꯥꯔꯣꯏ ꯊꯕꯛ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯋꯥ ꯇꯥꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ